FIFA World Cup asi Grasta pangthokpa khwaidagi chawba event sing manungda amane. Malemsin thungbadagi 5 billion viewers taraina jingsinba ngambadugumba yam chawraba thoromne. Adubu asuk chawraba thoromsi pangthokpa yanaba sel koti haijilaga sakhiba stadium mapi sing asi thoromsi pangthokpa loiraba matungda makhuda kari thokpage adum hana khangbirabra. Ngasigi videos Russia, Brazil, South Africa ki Stadiumsing ki maraiba kari oiki. Amadi moi ki maraiba siga manadanaba Qatar na kari plan tawri. Stadium amadi World Cup loijingi manungdagi dum sidokpa phau hawkhre. Masi kari marungino ngasigi videos khangminase. Hawkiba chahi tararomdagi Qatar na World Cup pangthokpa yanaba infrastructure sem sagat pa hawrakhi. Punna US $1 billion Janirom Haijilaga Sakhiba Stadiumsing dani handak Messi, Ronaldo, Neymar, Bappe hoina bol kawklibadu. World Cup sin maidamok khwai sel chawna kaithokpasi hojik phawgi hoina Qatar no oiri. Moina sel khwai chawna kaithoklibasi moina Russia, Brazil ki Stadiumsing dagi yam naibe helaga sarubai dinate. Qatar sti ngarang handak khangchaw chawkhalak leibak oibana lambi thong hotel lungtel kari karasu loina inong-nongna sembana sel yam changbane. 2018 da Russia na World Cup sinba matamdadi $16 billion changki. 2014 da Brazil na sinba matamdana $20 billion changki. Subnai tha amurum da changna pangthokpa thorom asigdamag $20 billion kaithokpa ka haibismag adumag yam chawba kauri bane. Tawbudi World Cup sili balibak sangasna asa tawi World Cup sinbasna moigi libak si malemda nawhona na maming chatpadana tana tungkoiba kana ba phanghogani haina. Adubu moigi asasi hekta phangkibadi nate sel koti lampak thahidoga mai thadokibaga pangko oibasu konga yemane sigumasi moida thoktanaba Qatargi top plan leiri masna mamaida haijage moina moida thoktanaba kan hotnari bis karino haiba hana khangmina khise. 2018 Russia World Cup sinaba Russia na anau stadium mapan sakhemadi hanagi ahum amana upgrade tawki. Mastapuna $16 billion ki maya changkhibane. World Cup loiraba matungda Russia na Stadiumsing asi moilam gi timsing sanahalaga bhabuk singda ticket ka aga yenghalaga ticket tagi lakpa paisa ni Stadiumsing du chalaiba haina warep takhi. Adubu moi gi thorang si mai pakhide fail oikhi. Local timsing gi match ti adum sinki adubu bhabuk ti rak lakbidabana ticket tangkhai pok phani yonba mata ngamkide. Sochi da leiba Fitz Stadium da sinba matching yamlabda bhabok lising taruk to gihna sunglang lakte. Masimak ti stadium masda chanba apunba bhabok masingi chada taramanga khak oiribane. World Cup loiba chahi amu khaki matungda Kaliningrad Stadium pathi komthigum putha bawrakhi. Masik kalhuna bo hotnabada arimbada $1 million amarom samuk changkribane. Russian kiana yetki sel tanbangam drab stadium asi kari marungi amuk kallibano masli manghan kibne hena farabane. Russia na Sakhiba Stadium mapan adugi manungda sumdagi makhaktani World Cup loiraba matungda mai pakna hinghoribase. Atai di sel tan mangamda sarbna saraga loina leire. Koti haijilaga Sakhiba Stadiumsing nungjangum bera karaga leihore. Sumdabusi Russia datanata World Cup sin ki matai libaksing da sudum thoklibane. Brazil da so sigi Stadium National hariba stadium asi ikui dana bus khampham onthokrabane. 2015 da Brazilian reporter Jose Cruz na sumna haikibale sel tol husnatna World Cup slubagi Brazil da tongba mata udi haina. Brazil gi mamangdana World Cup si 2010 da South Africa da pangthokhi. Moigi sodu mangai kang khathang ta hoga Stadiumsing adumak yauri bane. Milising humphumanga phamba yaba Cape Town Stadium kang khathang orak pukui malakpana manghan kinabagi wa hogdoknarak pa hokrabane. Atai leibak singi Stadiumsing da thokliba mata thiba phibam si thoktanaba Qatargi already plan tawruga lakhi. Ningsingba yai 2022 FIFA World Cup sinjagi songthorokpa leibak kyagi manungda Qatar khankibasi masi manungda yetnaba umkhatnaba kaya ama leiribane. FIFA official kunthra sinja thumjaga marilinaba yamma chawba kesing janakhibane. Amnesty International na phungakhiba report amadana Qatar na moigi World Cup sinaba semsagatpagi thabak tawriba migrant workers singbu tati tawbire. Khutsumal yam sathina likna pire sungbi pibidabasu yaure. Yam kudong thiningai oiba physical conditions tasu thabak sunbana sinmi kya thawai thare haina phungakhi. 2021 da Guardian pausena thi humjanbagi dugumba report amasu phungakhi. Maduda Qatarna World Cup sinna bohonarapudagi horaga
पुन्ना मी 3,000 सीख्रे हाइना फोंदोरखि सिगुमसिंग सिलाइबना कतार वर्ल्ड कप पांथोकपसि कंट्रोवर्सी न पिक पावा हाइबदो ओइखि सुमनै मरम अमखक्तदने मोइबु मालम न हुनबो सिथब तौद्रिबसे मदुदी मोइना मोइगी स्टेडियम सिंग कांगथांग ताकिदनबा तौरिबा प्लान सिंग असने रशिया द ब्राजील द साउथ अफ्रीका द ताकिबद सासिंग दु तादनबा कताना मोइगी स्टेडियम सिंग दमग करी प्लान तौखि कतारगुम पिखरब लेबा अमदा कलसल स्टेडियम निपान कलेक्शन बाइबसे मसी अंगांग न हलगी खोंग्राव सेसन बगुम याम नापचा द बाइबदु ओय याम लाइथोखलगा हारबदा कतार लेरिबसी कतारी नागरिक सुमनगी लाख मरी रोमतने अदुगा मोइगी स्टेडियम सिंगसदा चलिबसना मी लाख मरी गलिसिंग कुन्ने नकलमरोमद रशिया गी अपुनबा मिसिंगसना करोड़ 13 ने अदुगा ब्राजील गिना करोड़ 12 ने असुक साउख्रब लेबाक सिंगसना फाव वर्ल्ड कप मतुंगददी मोइगी स्टेडियम सिंग असि अमुक्ता थलनगे ngamdribane सदैदा नागरिक सुमनगी लाख मरी खक लेबा कतारना मोइगी स्टेडियम सिंग असि थलन बाहाइबसमदी सुमोय ओइथोकलरोइदब थबकने वर्ल्ड कप मतुंगददी मरमसना कतारदी मोइगी स्टेडियम सिंगसी मी थलहन बहुत नरुइदौरी स्टेडियम सिंगसी मोइना कैनोमद पुरा पुरी ओंथोखिबा मपुंग फाने सिदुओगा मपुन बसे सिंगसी मथंग वर्ल्ड कप सिनिंग मलिबा अमद योंथोखिबना योंथोकप तौदौरी कैनो स्टेडियम सिबु मपुंग फाने सिदुओगा योनबसु यारबो हाइसिबो वाहंसगी पाउखुम ngaki manungda khangminaragane Qatargi khwai chaw stadium si Lusail amadi albaini Lusail stadium gi sit ayam balok thokragane aduga dukan sing cafe sing school ama line sang ama amadi apartment kharawina lehelani haire aduga albaid stadium so 5-star hotel ama shopping mall ama hospital ama onthoklani haire sem sadoga so stadium animaki ball kauna pham pitch asidi dum thamahugane aduga ball sanabamgi mohutta community event sing pangthokpham yong mela pangthokbam oiragani haire Qatargi yatai stadium ahum Ahmad bin Ali Al Januf amade Al Thumama stadium si stadium ahum sidi football match sing damag adumak siznakini adumappu moigi park chawdi sathina pikthalane temporary sitting lokthokraga aroi bidale jare Qatar ge tai libak sing na tamjaningai oib stadium 974 Sigi stadium simadi mapung phana temporary oiba loina siduoga mapot amata manghandana world cup sining balibak amada hola aga mafam du sel tinghandana world cup sinbe yangadaba mafam hongdok hungjin yaba makhal gi stadium ne sigumba innovative oiba makhal gi stadium ama semak bahibismadi malemda Qatar na hanbo oide December tarik 5 da Brazil ga South Korea ga sanakhibadu sigi stadium asdane match sanaba hek loibuga stadium sisu sidokpa hokrabane Sengba sengdaba wam su sandurakhi madudi sigi sidoklab stadium sigi mapot masaisi 2030 World Cup sinbagi asa toriba Uruguay da honkre haina sigumba hondo honjin yaba stadium puthropasi World Cup kidamog good idea ni khanbibra